Citizenship Amendment Bill ki mayokta tonganba civil organization amadi maheiroi lup singna amuba phiral chingkhattuna khongjang changsinkhre. Manipur People's Protection Bill na Citizenship Amendment Bill 2016 dagi ngakthokpa ngamgadouribra haina MPCC gi wangangloi KS Devabrata na phongdokhre. Amadi Ngashigi leingak asina Mahei-masin lamda awatpa leihandanaba go to school haiba program ama houdokkadouri. Kurumzari Times of Manipur News miyeng tabiriba punamapu ARUNBALA na taramnokchari pau sandokna pizari. Citizenship Amendment Bill gi mayokta lamdam asigi miyam amasung civil society organization singna khongjang changsinkhre leptri All Manipur United Club Organization asinduna ngasi kwakaithel da bill gi mayokta wakat mifam sathabaga loinana rally chatkre khongsat aduda Irabot Foundation Committee on Human Rights poirei leimarol amuba meba mekpal amuk na chingba tongan baluf kayana saruk yaki khongsat adu kaisampa junction da police na thatuna amuko office tamna amuk halanki khongsat aduda saruk yakhiba amuko ge president PS Devana miyam punamak amato oina sangsinminaba sem saduna leibiu amadi hayengdagi miyam humna apunba khongjang sangsinba haurasi haina miyamda appeal tawki. Manipur miyamna amatoina lepaganda aikoi gi punsi aikoi gi iraipa aikoi gi miyam kan mangam Bharat ki constitution na aikoi gi changak pi nanaba gi provision makhoi de yaude moi gi wakhalon de yaude aduna aikoi siba changba khangdana aikoi ek chigi adugum loba bill sina ek olak tringai gi mikup sidai sida aikoi punna saruk yaminadra awang nongpo gi miyam na su ihau tawraga adugum loba ihau yaudraga di democratic oiba khongjang na mana tadraba democracy ni haiba dictatorship manba asigum leingak ase masi miyam singina khangjin biraganda aikoi ihau natana atopa lambel laite habje ai miyam da thamjari. Amaromda All Manipur Student Union MSU amadi maheiroi luf tarungnasu neso gilising makada Citizenship Amendment Bill yaning daba phongdoktuna amuba phiral chingkhattuna Black Day observe tawkhre. Amaromda ngasi nungthil pung anirom taba matamda Imphal gi khwairambal samu makhongda amuba phiral thetuna gari thauduna lakpasing thalubagi irang thokre. Hiram asiga mari leinana maheiroi luf singi luchingba singna wafam kayama phongdorakli. Nuksi ay tanakoi tear gas miyam dubu mob control dubu tuwan ako naman tamda chathakiba ahin ba police ki atrocity adugi mayokta ngasi awang nung poki mapam koigi Meghalaya, Mizoram, Arunachal Pradesh, Nagaland, Tripura, Assam na chingba state taret asigi tongan ba mapam kuding magtasu pangthok chai loina na koigi maheiroi lup Manipur gi staruk student body asina su koigi Manipur gi leiriba chingi mapam singyauna koi ngasigi mikup asida koi mapam kuding magta chak manaba phongphom sing koi matang koi pangtho kanda koi Black Day observation di asi koi mahung phana pangthok chabani masiga loina na ngasi media gi thongda wagdom janing madi Citizenship Amendment Bill asina koi lamdam sigi yelongmi frup sing asi bo koi mutatnaba dungul laba central government asin ba chawla longama kakni central government na akoi gi mongoloi deva environment loan ngangba akoi yelongmi frup sing asi pamde makoi na pam libadi lamdam asigi akoi gi lam sing asi buni akoi gi resource pool loiba dungba north east ki lam sing asi kaktane habs mek sing thamjaningi ngasi akoi miyam akoi mikap thokanda anauba kunai amagi damakta akoi punna changsanminaba mathau tai maramdi mapandagi hajlakleba micho miyan cha sing asina akoi immigrant sing asina akoi lakatla akoi Tripura da ngasing ngasing magtariba pongbong sariba thogdok ase akoi aseng ba thogdok ase akoi lamdam Manipur si thoglu hainingai leite asi thokpa yana akoi ziriwam da mitop ki MLA kari ba ase lengraba pramane haizani Nakal Amaromda All Kaksing Student Union of Kanglei Park amadi Kaksing Kaithel apunba imaluf na sinduna bill asigi mayokta miyam gi oiba wakat khongsak chatki khongjang aduda saruk yakiba All Kaksing Student Union gi President Ronald Sawaizamna bill asi khudakta handoktaba tarabadi makhatana akanba khongjang sangsilagani haiki. Akoi Manipur haibase mauksadagi hana masagi chahi lisingani yanbagi history lejarklabani haibase Indian sarkar na khangjin bigedabani masiga loinana Indian sarkar na khambigedabadi koi Manipur haibase Indian constitution dagi hana Manipur Constitution Act lejarkal lamdam amani asigum laba akoi si autonomous tanbe yabagi kongkhamda akoi miyam punna Manipur pumana leblakpa haibase Indian sarkar na khambigedabani
Thobal district ki manung chanba hairok bazar da su maheiroi luf taruk na sinduna maikei adongi maheiroi amadi social youth and progressive organization hairok ki member singna human sense semduna bill gi mayokta khongjang changsinbaga loinana mafom kaya da amuba phiral thetki तारीख 9 दा भारत की लोकसभा ना Citizenship Amendment Bill 2016 भारत तसनागन हैना लाउथोकी बसिना मरम ओरगा मणिपुर दे अदुकी मति मणिपुर यावना औनोपो की लमदम सिदे अदुगुम लोबन नुमिदा दो इकोना अमम नुमित हाइना खंजबगल लोनेना प्राइम मिनिस्टर नरेंद्र मोदी की असे दिल आएगा हाइबा स्लोगन दुना ngasiде मणिपुर दा दुकुबा अवानोपो लमदम मदि मणिपुर यावना औनोपो लमदम सिदा यामना तमथिनिगाय ओरबा बिल असिना ngasiде लेजरिबा मासिंग यामदेद्रबा कांगुपसिंग असे तमना तमना हात खिबे याननाबा इथनिक कम्युनिटी असिगुमबा मासिंग यामदेद्रबा कांगुपसिंग असे मुथतनाबगी दमक छिनबा रोनबा लालोंगा मने ने कोना लोगनी मरम मदुना असिगुमबा बिल असे विड्रॉ याम थुनो विड्रॉ तौबियो अवनोपो लमदमबो हंथना यंगबिरे हाइबसे मसिने मयक सेंगना ताकले हाइबसे कोना लोगनी AISM na su ngasi bill asibu chana handanaba Manipur gi governor Nazma Haptulada ngasi nungthil memorandum pishinki Ziribam da su ngasi nungthil pung mari taba matamda miyam amasung maheiroi lup singna Citizenship Amendment Bill gi mayokta khongjang changsinkhre ziri kaithel da miyam na changsinkhiba khongjang aduda go back foreigner haiba kholau lauki amadi ziribam gi mafam kaya da amuba phiral thetki The Manipur People Protection Bill na Citizenship Amendment Bill 2016 dagi ngakthokpa ngamgadouribra haina Manipur Pradesh Congress Committee MPCC gi spokesperson Devabrata na phongdokhre wafamasing asi Congress Bhavan da pangthokpa paugi mifam amada phongdokhibani paugi mifam aduda Hareswar Goswami amadi party gi lusing bakayasu sarugyaki Devabrata na haikibada miyam gi apambagi mayokta Bharat Sarkar na Citizenship Amendment Bill 2016 asi Lok Sabha da pass tawkhibani bill asigi mayokta North East ki miyam amadi lamdam sigi miyam na yaningdaba ihau kaya hauri adubu ihau asi Congress Party na hauhanbani haina BJP gi wangangloi amana ngarang phongdokhibadu yamna laibak thibani leibak miyam bu karemnabagi mawongda ngang sakpa asi Congress Party na haksina condemn tawi Chief Minister na miyam da oidaba wa kaya haijinba asi yamna laibak thibani Citizenship Amendment Bill bu karamna Manipur People Protection Bill na ngakthokpa ngamgadouribano Citizenship Amendment Bill na tongan ba dharma chatliba laibak ahumgi mioi singna India da chahi taruk lairabadi citizen onba yai haibani masida Manipur People Protection Bill ga karam namana halibano amaromda cabinet mifam phamlaga state asi bill asigi manungda yahan bigano haina warep lauribano Congress Party na akhannaba assembly mifam phamlaga khanasi haibada karigi yadibano haiki ai adugi card foreigner ne ai illegal migrant ni adubo ai citizenship thadoi ni ai sahi taruk sing ngaijari bani haiba ka da kala tang thok toruge moi state tawna hidal lai ya laibe ya na ba hak am pire ba aduni lai gadabni haisi Maramaduna Citizen Amendment Bill na purkadirba khudong chadaba singase Manipur People's Protection Bill na khara makhai control to banga magasu ngakthokpa dingam de aduna ne khoina Citizen Amendment Bill lak pakan ek on baganda Manipur People's Protection Bill se particularly Bharat ke nagrik oige na darkhas thar aba foreign dagi de lakpa ain kaina su lakma mi singa do dharma taruk sida leiram bata ba leba ohun side horok bo gadi Manipur People's Protection Bill na ngakthokpa ngamde haijabani Paugi mifam aduda sarugyakiba Hareswar Goswami na haikibada North East laiba state chingi chief minister singna bill asigi mayokta laigani haina phongdoknakhraga state asigina karigi phongdokpa ngamdribano bill asi khudakta withdraw tawgadabani Citizenship Amendment Bill asina state asida karimata sokhaloi hairaga karigi cabinet famlaga yahon biganu haina taksingani hairibano Manipur miyam da oidaba ngangba tawbiganu haiki loina Manipur government na su masibu withdraw tawba sida masi makoina su hariba bill se koi masi reject tawi ai North East ki state atai singda CM sing honorable minister sing na tawugumna koi yaning de haibatu phongdukhum thoi haiba phom je thamjage tension jage thank Tungi yumbi oigadouriba maheiroi singi Mahei-masin tambada mayok nariba awatpa sing menkhatnabagi pandamda athuba matamda go to school haiba program ama houdoknaba Manipur Sarkar na thaurang tauri hiram asida report amatang Chief Minister N. Virena Lusingba Sarkar asina ana ayek amadi Mahei-masin da akhanaba miyeng sangduna lakni
Manipur Praja Singi Aifa Thorang Kayasu Faikali Samazama Saukatpada Mahei-masin haibasi Yamna Tangai Fadi Hiram Nasida Sarkar Asina Lumna Lobaga Luinana Go to Hills Amadi Go to Village Ki Tungda Go to School Satsi haiba Forgamama Atubada Hauragani Hiram Asida Tom Tibina Education Minister T.S. Radhesamga Akhanana Unabamada Manipur Sakana Education Amadi Health Akhanaba Miyeng Changduna Lakli Afava Magul Leba Siksa Pinanaba School Singi Fivam Fagalanaba Amadi Awal Apasing Hapsinanaba School Satsi haiba Forgamasi Faikatpani Haike School Kharada Kama Katang Lairaga Class of Hum Toramba Ozama Katana Class of Hum Loramba Adum Awatpa Lebe Yorame adagi toilet leitebari nupi misasing school ka daba leidi sumaina awatpa lebesing se basic oibesi hanna paikhala kanda darkar leba akoi basic ki oiba yanan begi step ki angang sing lai tamnabase masi yeng se na adumaina akoi ahanba school chatsi haidana go to village go to hills adugi type ta adugi design da adugi model da house na akoi sakarna anak local pa hobni Makatana Minister na Haikivada School Chasi haiba program asi ahuba oina sing amadi tampak talaiba school singdagi khara khangalaga yengsingani ahan bagi oina afaba mahei-masin pinanaba sengkat sagatpa amadi awat apa sing mengkhatpana oigani program asi athubada haunanaba honari haiki Sarkar ki school na house Sarkar ki school daso akoi valley area adigi urban area gumba valley daso city town lebe jaga di aduradi ama school ama phabanina rural area ari ching area adwaida hana paikhat se na khoi adum pandam lei Sarkar asina mahei-masingda akhanaba miyeng sangliba asida miyamna mateng pangbiu mahei-masingda magul leiba ama oinanaba honajabani haina Minister Radhesamna makatana haiki school education da wala kiba mayam akon uraki mayam si thengna handana akoi ki afaba Manipur ama sem na bagi adugi pandam ni masrisida mipung khuding ungna praja khuding ungna akoi gi hana so contribute to birai sajo pibi dana saruk yabiraga afaba education aduma quality level education nama phanganba tungin haron phanganmada saruk yabiu mateng pangbiu haina appeal tawjari Manipur ge en birena lusingba sarkar sina education da ahen mamiyeng thamduna haiba go to school haiba misalasi paikhalakpa asima Manipur miyamna harau tayamna ofam thoi loinana haiba misalasi mai pangnaba honaba matamda miyamgi cooperation changi cameraman loya ga loinana pawdam jariba Nabakumar Khawpam Times of Manipur Imphal Pasoi Kendragi Manung Sanba Sangai Purogi FCI Godown Nakangi Lambigi Namataida Amadi Drain Singda Matam Sangna Paisinduna Lairamba Amot Akai Sing Kendragi MLA Oiriba Akoi Zamira Baina Phongdokhre Maduda Changangai Gram Panchayat Ki Jila Parishad Member Marjit Elais Rahul Amasung Miyoi Kayanasu Sarugyaki Republic Day Section Thawrangi Saruk Ama Oina Mafam Kayada Pak Sanati Bahumbagi Thabak Sathakre Lakliba January Kunga Tarukta Pangthokkadouribra Republic Day Celebration Naksil Lakpaga Iroinana Thokhaningdaba Thaudok Sing Thoktananaba Imphal West District Police Commando na Lakhalakpa Section Thawrangi Saruk Ama Oina Ngasisu Imphal City Manungda Pak Sanna Combing Operation Sathakre Imphal West District Police ki Additional SP Operation DH Krishna Tombi ki mityeng makhada CDO Bazar Mobile Unit na ngasi ayuk Uripok Masin Hindu Hotel Mamang amadi Naga Nala mathakta combing operation sathakre ayuk ki pung 8:yankhai dagi pung 9:kun fawba sathakiba operation aduda punna miyoi samaga humdra nithoi masa masagi saktak che puthok handuna masak khangdokpagi thabak sathaki maduda masagi saktak che puthokpa ngamdaba miyoi 19 makhatana verification chathananabagi damak city police ta sinakhi makhatana verification asimakna nagamapal lai ising chaibi mamang naga nala mathaktasu combing operation sathaki Pung 9:kun dagi pung 9:nimfu fawba sathagiba operation aduda punna miyoi marfuga 9 verify tauki maduda miyoi 13 makhatana verification sathananabagi damak city police station da sinakhi State level Lauroi Festival
Kamitina Sinduna Kumbong Awang Savalda ngasidagi tara suba Lauroi Festival MLAN Loken na houdokkadouri numit humni chupna chathagadaba festival adu houdokladuna MLA Lokena North East Southkhattuna India Southkhatpa yaroi haina lamdam asida laklamba BJP luchingba kayana makhau pongna lauram labasu ngasidi North East ki state sing thugaina ba honore miyam gi apambagi mayokta Citizenship Amendment Bill pass tawkhiba asi miyam gi mayoktani haiki mahakna makhatana sufam nomfam matik chana leitaba lamdam asida lau singuda sizinaba anoba makhalgi mesin kaya puthorakpana laumi singda singnaba ama oirakle haiki ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯁꯝꯄꯣꯠ ꯈꯣꯏꯗꯅ ꯁꯤꯒꯨꯝꯕ ꯂꯧꯔꯥꯟ ꯁꯨꯕ ꯀꯌꯥ ꯆꯤꯡꯕ ꯀꯌꯥ ꯑꯃ ꯁꯨꯕ ꯅꯣꯝꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯂꯧꯁꯤꯡꯁꯤ ꯂꯩꯖꯗ꯭ꯔꯒꯁꯨ ꯂꯩꯀꯥꯏꯒꯤ ꯈꯨꯂꯪ ꯄꯨꯝꯕꯗꯇ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯤ ꯑꯗꯣꯝꯗ ꯑꯩꯈꯣꯏꯒꯤ ꯐꯅꯌꯥꯝꯅ ꯑꯥꯔꯅꯤꯡꯁꯤ ꯇꯧꯔꯝꯃꯤ ꯁꯤꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟꯐꯧ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯁꯥꯕꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯗꯤ sida sakau kana linge harga sahi bagi yaksam thana lagada thabal foto bhopawda aduk labai koi ise sing ine sing aduna sakau linge kana aduk ba thabal chongani ki yaksam ki bawda ai koi sel ji tan ki chan bisima matam madu deida layami aduna ngasi di science and technology ka chawla matam hauji da farm mechanization ai koi agriculture department da laiba sisina technologies na chawla ki matung na machine je ka Thoram aduda hanagi MLA Sarad UCM gi President Sunil Karam Urembam Jila Parishad ki member TS Nilamani Pradhan Syama Sakhi Awang Khuno GP gi member S Pramodini Shu Saruk Yaki Hauzik Paugi Marakta Natyan Break Amatang Nang tamibi school IPS have the actually pay high come to My school is a quality-based English school. It has very competent teachers. They are highly qualified. The principal of my school is a strict disciplinarian. He teaches a student in higher classes. Hey ma, isa the IPS ki boarding the later the English ki command so fajna le rahe, lyrics you am haire, personality, talent so fajna le rahe na. To speak English is compulsory at a school and boarding. I have the habit of speaking English all the time. Adom ki angang singbo kanchipu da leba IPS haiba Imphal Public Higher Secondary School the Ming Chanbiyo loinan apaba maheiroi payanbiyo. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. IPS, top choice for your child's career. Break imatungda mayamba mukahana taram noksari. Radiant Group na sinduna Green Manipur 2019 haiba campaign ama ngasi ghari da laiba Radiant E Ride Showroom houdokkadouri maikhu amadi makol hongna thoktaba electric na chenba gari sing sizinaduna air pollution amadi noise pollution hanthanaba pandamda houdokhiba campaign asida athoiba mithunglengi waron piraduna Manipur Pollution Control Board ki chairman L Radhakisorna Manipur gi akoibagi saktam asi asumna tawramba natte sing amadi umang kokthokpa amadi gari masing hengalakpa asina ngasidi tang basa use kaya mangtharagli loinana gari dagi thoklakpa maikhu amadi injil makolna noise amasung air pollution thokhanduna miyoi bagi hakselda chauna akaiba piri e-rickshaw gumba afaba pambai sing sizinaduna akoi bagi saktam kanaba honaminasi haiki pollution free oiba adugumba environment pollution free oiba adugumba environment ama manipur de leitraga de khoina ngasi chokhat bagi namada lambi thong semba aikoi urbanization toba ngasi khoina leriba uriba sengbat sagatpa mayam nongai biyum sariba koina makhal ge gari tongiba ponmak singa se masi depend to health akoi hakchang da
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯗ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯑꯩꯅ ꯍꯛꯆꯥꯡ ꯐꯔꯕ ꯃꯇꯝꯗ ꯑꯩꯅ ꯍꯦꯜꯗꯤ Imphal More Lambi Parengi Khudeng Thabi Sek Posta More Dagi Imphal Tamna Thorakpa Maruti Van registration number MN02B5817 check Toba Matamda Nupi Ama Lupa Lak Maudrani Thoirongi Oigadaba Brown Sugar Amadi number 4 Konana Fare Hairi Nomgi Oiba Free Ayush Homeopathy Medical Camp among Asi Top Bengun Upper Primary Madrasada Pangthokre Manipur Helmet na Directorate of Ayush Kimiyeng Makhada 10 bedded Ayush Homeopathy Hospital Singjamaiga Pulaga Sinba Medical Camp Aduda Matam Kharegi Mamangda eviction Taukiba Khetri Awang Singi Khunja Singda Lem na Lying Piki Dr. Yauna Paramedical Staff Tararomna Saruk Yakiba Camp Aduda Hidak Langthapsu Lem na Piki Camp Asi Pangthokpagi Matangda Manipur Helmets ki President K. Sakil Ahmad na Awang Singi Khunja Sing Asida Ngasi Fawada Kana Amatana Hanna Yengbidana Lakibani Matam Matamgi Ana Ayek Sing Thoktana Ba Camp Asi Pangthokpani Haiki Medical camp asi hazik phoda like akoina mi sani khai ti sahum phawa yengna bai pandam tawjabani ado hazik aduga akoi gi lari evicted victim ma'am hai tare layeng bala ya ma'am sida khoi free da medicine piba aduga moi gi haibadi anaba kai kai lari ga habadu consult tawraga si ma'am si tawna ba hona jabani Mamang Sahi Singda Sathakibagum Ahumlak Suba Indo Myanmar Cleanliness Drive Ngasi Pangthokre Yumthang Nariba Myanmar Amadi Morega Tainariba No Man Landa Laibak Anigi Oiba Aphaba Mari Thamnanabagidama Houdokkiba Cleanliness Drive Adu Indo Myanmar Friendship Gate Manakta Laiba No Man's Land Dagi Hauraga Gate number 1 gi No Man's Land Fawba Miyamna Sit Senkhi Ngasigi Thauram Aduda Technopol District ki Deputy Commissioner Ais Drupachandra Technopol gi SP Dr. S. Ibomcha, ASP Robinson, More de Laiba, Nimfuhumdoi Suba, Assam Rifles ki CEO, Sumit Sud, Major R.K. Sharma, More de Laiba, CSO gi Thongmi Singna, Saruk Yaki, Nakalamaromda, Cleanliness Drive Aduda, Myanmar Romdagi Tamu gi DC, U Min Tin, Amadi, Myanmar Army gi CEO, Forest Department, SP Tamunu Singba, Official Kayasu Saruk Yaki, Thorom Aduda Saruk Yaki ba Technopol SP Dr. S. Ibomchana, Bharat Amadi Myanmar Anigi Marakta Aphaba Mari Thamnanaba Maikei Anigi Authority na Mamang Sahi Singdagi Hauna Satharakiba Cleanliness Drive ki Saruk Ama Oina Satharakibani Haiki Praja Morigi Praja amasung Myanmar gi Praja punamuk yauna Cleanliness Drive asi tawkhre aduga masi akoina makha chu sathajagi gani aduga masi akoina Indo Myanmar akhoi friendship si masi Mari si henganaba adugi dam ta koi tawjabani aduga ki mayam nasu khamasida cooperation mayam ama pibire hojik jung su sathari aduga sai pung 3 tagi hojabani akhoi gi Tha asigi marida Imphal gi International Airport tagi Delhi da chatkhiba Manipur masa SSB gi habildar oiba Jammu Kashmir posting taba miyoi ama Delhi gi Mahipalpur da sakhangdaba singna halamle laikhidraba miyoi adu singjamai PS ki manung sanba haubom marak laurembam laikai dagi laurembam sumo chahi nimphumanga apokpa ibotombi kawi mahaki asiba haksang tha asigi tarada fangkibani misi aduda chenaba Delhi Police na auto driver ama fagatuna wahang pahang sathaba hokre hairi Manipur gi ahanba Wealth Management Company Assets Advisory Private Limited na sinduna ngasi Imphal gi North AOC da laiba Hotel Classic ta MCX Awareness Program on Commodities Derivatives haina mingthonba Awareness Program ama pangthokre thauram asi miyamda financial education mamut tana phanghanaba pandamda pangthokpani stock broking stock market training mutual fund health insurance general insurance life insurance haiba hiram sing asina maru oiba hiram oina khanaki Thauram asiga mari lainana AAA gi President amadi CEO Wainam Patel Singh na phongdokhre mamangda Manipur miyam gi senpham kaya sasinaba company kaya na puduna chatkibagi wathok asi laikhribasi miyamda marik chumba financial education watpadagini amadi malem gi economic growth ki lamjelda saruk yage harabadi asigumba awareness program asing asi yamna maru oi mahakna makha taraduna mamangai dusu tongan ba mafam singda asigumba program sing asi sinkheba laikre haiki India economy is double organi haibani adu target khoi Manipur gisu if we participate more number of people why we cannot create so many people who could be let's say 100 crore 1000 crore 10000 crore adu gi scale khoi ka we participate to bunga moidrino adu gi moto ni khoi na kain to jari
Manipur State Legal Services Authority amadi High Court Bar Association asinduna ngasi more de laiba Trade Center gi Convention Hall da nongmagi oiba consultation meet on human trafficking and drug managed haiba theme da khananainabagi mifam ama pangthokre thauram aduda wangangloi nimfu humdoi suba Assam Rifles ki Major RK Sarmana more amadi Myanmar ngamkhai ani gi marakta border fencing ningthina tawdabana pamdaba miyoi kayana ain kaina Yadaba Polam Kaya Putok Pusin Tobagi Tabak Satari, Masigi Manungda Draksu Amani, border fencing asi, Loshilak Labadi, Masi Dagi Karamakai, ngakthokpa ngamgani haiki. And when they will be rewarded, then some items will be bought for them and to find out the cause and reasons and then to find out the solution. Ngashigi thauram aduda Technopol SP Dr. S. Ibomsa, ASP Robinson, SDPO Sandip Gopal Das, High Court of Manipur gi Justice K.S. Nobin, Advocate General N. Kumarjit, High Court Bar Association gi President ISS Paunam Yauna Miyoi Kyana Sarugyaki. Problems faced by you all and we can find out the solution. Now therefore, I will not take much time on this. All stakes are present here. Hauzik Pau gi Merakthana Tenba break amatanga. DS Enterprises Kaisamtong na Sinzaba Winter Festival Kwakatel Tidim Ground ta Anobu Jahigi Haraw Nungay Marakta Pangthok Lagani Pukning Sinangay Oiraba International Stall Sing Indigenous Food Item Handloom and Handicraft Angang Singna Kalak Charaba tonganba Item Sing VIP Store Asna Singba Kaya Asna Festival Asigi Top Pa Saktam Oiri Lengsing View Sarup View DS Enterprises Kaisamtongi Winter Festival Wakatal Tedim Ground December Kungataruk Tagi Nanamu Padubu Mayamana Yapote Lobu Sakraba Latro Zakrima Aduiti Zainjang the Lucianaba Taurodana Bishon the Butot Polorabadi Injangiti Town Lorabane Aduima Dugandagi Bishon the Gomachanduga Lebirugera Hoi Ima Lobirurake Bunga Bisholamaga Masalamaga Dapi Ne Kanglipagi spices industry here production Lobiron Iramnongi Posuere Pojan you out there Chang Sotre doing it KSI na Hogi was a try Pandi the Putoiba production Young resin, ginger powder, chili powder, turmeric powder, cinnamon powder, mithi jira powder, amadi hairibo, loinana sa masal, amadi machala powwa. Mayang mamanadaba packaging system so oraba. Manipur da yan anboina spices industry da ISO 9001-2008 amadi ISO 9001-2015 phangmada natana trademark su registration toraba KSI gi product mak sizinabiu. Sina kwai de gihena pharena bonina pire imni Ima KSI product city yam phabani Break ki matungda mayambo mukahna taram noksari Yening Animal Foundation na luchingduna Forest Department amadi Chuchampur Police ka khusham naduna lamlaki sa usek sing halaga yonba thingnabagi pandamda ngasi Chuchampur New Market ta chethakiba drive ta hatok laga yolamba akangba amasung ahingba lamlaki sa usek ki sadong kg nimfuni thoirom phagatkre sa usek yolamliba singda Wildlife Protection Act ki makhada phongpham thokpa chairak amadi fine thinabagi maramda sugaina khanghanki kaithelgi akoibadasu awareness piba Charol Singh thedki tungda Fagalaba Sadong Singh Adu Churchanpur Forest Range ki office ta mai thaduna manghan ki khongjang aduda saruk yaki ba YAF ki chairperson Sapna Laifram na district khuding makta lamlak ki sa usek singh bo hat pa amadi yonba tokpinaba appeal tauki karigumba makha tana yonba thengnarabadi ain gi oiba thabak chairak pigani haiki amadi hat pa thengnaragadi jail da moina chahi ahum dagina taret phau thangani plus 20,000 fine and above aduga schedule 2 dagina 4 bogi manung moina consume mit lorama amadi hatlamba thengnaragadi makhoida akhoigi 3 years jail or 25,000 fines fine laigini aduga akhoina ngasi tauriba khongjang asi akhoiringi mission asina ngamjibo sauti halibodi akhoi manipur sinthongna akhoi sathagani haina hajaninge sarkar na su achoba yeng amadi thambiu haina yam kana hajaninge Ningol
क्लब फैरोकना कना लेजद्रबा अहल अमदी मिमानद्रबा सिंगदा खुदोल तंबगी थौरम पांगथोकलगनी हाइना ngasi पाउमी सिंगा उनाबा अमदा क्लब असigi सेक्रेटरी पुंगदोंगबम सोफियाना phongdokhre महाकना मखा तारदुना अहानबा मपोक कुमोन पालन थौरम पांगथोकतुना खुदोल तंबगी थौरम अदुसु पांगथोकनी अमदी ब्लड डोनेशन कैंप अमसु पांगथोकनी हाइकी सही 2018 की जनवरी तांग कुमाथोइदा अहानबा ओइना छापोंगलकिवा हाइरोक इरमदा मसिगी नुवासिंगतगी ओइबा हाइरोक निवन क्लब की चही की कुमोन लाखपगी लाइबा चही असिगी तांग कुनगमाथोइदा पांगथोकचरगनी जिरीबाम डिस्ट्रिक्ट की संप्रानगर लैबा GC गवर्नमेंट एडेड हाई स्कूल था असिगी मंगादगी सथरखिबा राष्ट्रीय सवन सेवक संघ RSS कैंप ngasi loisinkhre RSS जिरीबाम केंद्रना सिंधुना पांगथोकिबा थौरम अदुदा चीफ गेस्ट ओइना सरुक याखिबा यावोल क्लब चंप्रानगर की प्रेसिडेंट एन नबकांतना सथखिबा कैंप असिदा युमथंगनबा असमदगी डेलीगेट कया सरुक याखिबासी साउना माई पाकपा अमनी कैंप असिना इंखलगलिबा आंगांगसिंगदा कानबा कया अमा पीबा ngamlagani हाइकी आंगांगसिंगसिना असिगुम्बा हारिबा राष्ट्रीय संघगी थौदांग असी कोई इसामंगना याउदबा यादे हाइदुना थवाय हक्चांग कोनना लापिदुना थबग असी पांगथोक मिनरिबा असी कोई हाइगदिमक अमसुंग होइनजरिबा अइकोइगी राष्ट्रीय सेवक संघगी माई पाकपा BJP की ओइना न्यू दिल्ली की रामलीला मैदान दा पांगथोकलिबा नेशनल काउंसिल मिफमदा सरुक याबा चखिबा मणिपुर की चीफ मिनिस्टर की खोंगसेट असी मणिपुर की प्रजा सिंगदा सिटीजनशिप अमेंडमेंट बिल 2019 सनाहंदनबा हाइजबा चटपनी हाइबा वाफम अमा फोंगदोकलिबा असी मियामदा चौबा नमथाक तौबनी हाइना माओइस्ट कम्युनिस्ट पार्टी मणिपुर की चेरोल अमना हाइरकली चेरोल असिना मखा तारकलिबदी नुमित निनी सुपना चथखिबा BJP की नेशनल काउंसिल मीटिंग असिदा BJP की स्टेट सिंगी मिनिस्टर अमसुंग प्रेसिडेंट याउना BJP की वर्कर लिसिंग तरारोमना सरुक यारी मिफम अदु लाकदोरिबा लोकसभा मिखल गिदमक BJP ना लालोंग यातपनी चीफ मिनिस्टर एन बिरेना सिटीजनशिप अमेंडमेंट बिल चना हंजनबा तक्सिन बसखिबा खोंगसेटनी हाइना फोंगदोलकपा असि मियामबु थवoi उसितबनी हारकली था असिगी तरागी नुमिदांगदा नोने पार्ट 5 ता कल्वर्ट अमा चनबद की थबक सुबा SBS कंस्ट्रक्शन कंपनी की सिनमी अनि ZUF नि चिंगनबा खुलाई मतिक चाना पाइबा मियोय खरना फादुना पुखिबा अदु ngasi फावबा लंगला लंजिन खंगबा ngamdana लैरी सिनमी अनि अदु कननबगिदमक ngarangdagi houduna ngasi फावबा नोनेगी तोंगान तोंगानबा मफम सिंगदा पाक्सना थीबा हुंबगी थबक सथखरे इंडियन आर्मी ना कोल ब्लत्ता मिहाथी नहार खरबा जी जिप्सी शर्मा TS सतीश TS प्रेम RK रानेल अतोपमिंग रोशन अमदी PS नौबी मिहात की मायोक्ता सेमखिबा जॉइंट एक्शन कमिटी ना मिहात अदुगी अचुम्बा लंगला लंजिंग पुथोकपियु अमदी सेनब सिंह दंदी पियु हाइबा दाबी तौरदुना ngasi कैराव वांखेमदा वाकत मिफम सथखरे निम्फु हुमदोय सुबा असम राइफल्स अमसुंग मोरे पुलिस की अपुनबा कांगबु अमना ngarang मोरे वार्ड नंबर 7 दा थीबो हुमबगी थबक सथबदा KYKL की कैडर अमा सा संदन अमदी सेल ग कोनना फारब कैडर अदुगी ममिंगना मोहम्मद रजाउद्दीन सही कुंथ्राग मंगा अपोकपा मोहम्मद लहिमुद्दीन कवी मोरे वार्ड नंबर 7 दगिनी मंगोंदगी सा संदन केजी हुमफु माथोय सेल ओइना लुपा लिसिंग तरामाथोय चामरी अमदी एटीएम कार्ड अनि फंगले हाइरी पाउगी मरक थना तेनबा ब्रेक अमतंगा मणिपुर इहान हानबो ओइना हेल्थ केयर प्रोडक्ट्स सिंगी फंगफम डायग्नोमेट इंस्ट्रूमेंट्स हेल्थ केयर सिस्टम्स रजिस्टर्ड ऑफिस खुयाथोंग नगामपाल रोड इंफाल 795001 ब्रांच ऑफिस ललामबोंग मखोंग रिम्स रोड नियर सिंडिकेट बैंक इंफाल 795001 complete range the surgical instruments hospital equipments OT lights and tables autoclaves rehabilitation aids hospital consumables, healthcare products, diagnostic reagents, hearing aids, blood glucometer, digital BP monitor, air mattress, nebulizer nachingba singi oina New Year gi 20 to 25% discount pizari. Terms and conditions apply. Hena kupamarol gidama contact tawbirau 0385205690 amadi 7085776993. Aikoi email diagnoins@gmail.com. Kudong chaba si mangan bigano. Diagnome Instruments Healthcare Systems. मचल की सासेनबा प्रोडक्ट सिंदगी चेक्सिन बियो
Kanglaipak Spices Industry na puthokpa machal gi atopa manaba manufacturing unit amata leizade. KSI na puthokpa machal gi asengba product sing asibu khangnabagidama packaging da KSI logo Kanglaipak Spices Industry yaubara haina check tobiu. Amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu. Lalamung makhong takhela mamlekai Rims Road Factory Thangmaiban Sinam lekai haina thari basin nataba atopa amata machal gi asengba product natte sasinaba amasung malhanba singdagi checksinbiu. Hena kupa marol khangnaba lengsinbirau machal Kanglaipak Spices Industry Lalamung makhong takhela mamlekai Rims Road Factory Thangmaiban Sinam lekai near Lamphel Lampak natraga logon tobiu www.machalspices.com or Facebook/machalspices natraga email tobirau info@machalspices.com. Break ki matungda mayamba mukahna taram noksari lamdam asigi yamna maru oiba laifam ama oiriba Assam amasung Jirivam anigi lonaba Manipur gi ngamkhai gi saruk oiriba Barak Turel gi mayaida leiba khwairakpa iril umang lai khubam amadi leima iril ningsing khubam da miyamna lai khuramba chatpa matamda khudong chadaba kaya mayok naramba adu sahi asidagi kharama khaidi kokhanba ngamlagani haina khwairakpa iril amasung leima iril semgat sagat lup Jirivam gi president Dr. Chanambam Kamal Singna phongdokhre ngasi Jirivam News Network ki office ta pangthokiba paugi mifam amada mahakna makha taraduna sahi taret khuntakpa matamdagi sagon naraklaba laifam asida miyam sathok sasin tawbada sizinanaba motorboat amasung akhanaba hi gi thaurang leire haiki. All Manipur Music Association gi kuntraga mari suba mapok kumon thauram ngasi Sri Sri Bal Mukunde Dev Music College ta pangthokre thauram aduda CS Rita Debina khomjinba laikhidraba oza Ais Modu Sarmana sakpa ningsing khudol haina mingthonba audio CD amasu phongki chief guest ki oiba warol pireduna Manipur State Kala Academy gi secretary L Kesojina lamdam asigi classical isai sakhot handaba yade haiba wakhalonda ahal singna All Manipur Music Association asi linkhat pirambani laikhidraba oza guru singna lamdam asigi classical isai matau karamna mimangda pukhatlakani haibasi khangjinba mathau tai maheiroi dagi leraklaba aikhoi gi isai asi yokhatpa mathau tai maram aduna classical isai gi oiba kumhai ama sinbagi tangai fadabasu lai haiki thoram aduda guest of honor oina saruk yakhiba nungthil paukse Kanglaipa ki mairagi editor wangkhemsa samjaina ngasi lamdam asida saknairaba isai kaya asi gi haurakpham classical isai asidagi oirakpani isai asi sakhat hanbada aikhoi gi layokhraba oza guru singbu masak khangna amadi classical isai gi haurakpham khangba mathau tai haiki hauji amuk sanabagi pau phangbigani. Lamlai Kendrogi Manung Chanalaiba Sabungkhok ta chathariba Sabungkhok of All Manipur Open Under 15-7 Meside Football Tournament ki ngarang dagi sanaba hokiba pre-quarter final gi ngasi sanakiba ahanba mesta YDCL Pungdongbam amadi Lamlai FC anigi mesta panjil amamam dagi hena chanaba ngamdabadagi tungda toss tawduna mes adugi laibak laptoppada YDCL na mai pakpa oikre ani suba mesta SWCA na panjil taruk amada SDC Tiger Campu yamna laksaba mongda maithiba pikhi ahum suba mesta Sekta FC na ONYC Oksu Nimthem Sabu amasinoda maithiba pikhi ngasigi mari suba amadi aroiba mesta Dibesori FC Telouna Sanakithel FC bu amasinoda thoiki hayeng makha tarakpa quarter final mesta YDCL Pungdongbam amadi Sekta FC loinana WCA amadi Dibesori FC Telo anigi marakta sanaragani. Thasigi taradagi Pungdongbamda satharakiba state level under 17 9-man aside football tournament Pupu Cup ki ngasi sanakiba ahanba mesta Marup FC amadi KFC Khurai anigi marakta panjil amata sanaba ngamdana draw oiki ngasi gi ani suba ground da sanakiba mesta PYPC Pungdongbamna
Sanamahi FC bu panjil ama sinoda maithiba piki PYPC gi amatangairaba mai pakpagi panjil adu ahan bahaf ki taratare suba minetta jersey number 8 nauthoina sankhi All Jirivam Sport Association Asinduna Jirivam Higher Secondary School Playground da Sathariba Tarataruk Suba TH Radamani Memorial Football Tournament First Division ging asi sanakiba match Isel Club Divong na Oriental Club Babu Parabu Panjil Amasinoda Maithiba Pikre Isel Club ki Mai Pakpagi Amatangairaba goal adu ani suba half ki minute Yankhai Manga Chatpa minute jersey number 18 Azim Uddin na Sankibani Ngasinung tilfong na kiba pause singda kari kari maru oiba pau yauri bagi habadu mayam punna mu miyeng taminasi. Kanglaipak ki maira maheiroi lup singna amuba phiral chingkhattpa gi khongjang changsinkhre amukona wakat mifumfam don rally chatkhre Delhi da SSB gi havildar oiba Manipur masa ma hatlaga hundoklamle number 4 amadi cha chandan ga kona namiyoi ani tongan mafam dagi fare Irang kangkhalakpadagi district singdagi police personnel sing khongjang Imphal da thamkhre Pauzel Manipur da Citizenship Amendment Bill lising ani taruk chatnaba yaro haiba wafam thamdriba fawa khongjang changsinggani Devan Maril yaudaba leingak loi sing para tambiba mathau tare Manjit Sarangthem authority na yangsinba matam oire Desam Kangla Pau Nesona Cave ki mayokta awang nongpak raja singda Black Day observe tawkhre Cap indigenous people singbu muthatnaba hotnaba Kendra Sarkar gi lalongni Manjit Tripura da internet amadi SMS service pungnim funipan suspend tawkhre amukona sinduna organization kaya ga loinana protest tawkhre Pandam maheiroi lup singna Northeast Black Day observe tawkhre Center na awang nongpok ki lambi thong semgatliba si awang nongpok ki miyam nungai na banate mitop sing changlakpa nungai na bani Manjit Numit nini subna chatharakpa BJP National Convention loisin khre lairava sing yaifanaba mifam na wareb lawkhre Citizenship Amendment Bill pass tawbagi mayokta wakat mifam famkhre miyam gi yengduna lainga thabak tawnaba taksilagani amuko lambi thong kaya semgalabasu pollution control tawdravadi kanaroi Loislakpada maruiba pau amukahana Citizenship Amendment Bill gi mayokta tongan ba civil organization amadi maheiroi lop singna amuba phiral chingkhattuna khongjang changsinkhre Manipur People's Protection Bill na Citizenship Amendment Bill 2016 dagi ngakthokpa ngamgadouribra haina MPCC gi wangangloi KS Devabrata na phongdokhre Amadi Ngashigi leingak asina Mahei-masin lamda awatpa leihandanaba go to school haiba program ama houdokkadouri Ngashigi oinadi Manipuri pawng matang asida loijare Times of Manipur News miyeng tabiriba punamakpu ARUNBALA amuk khana khurumjari